Chahi anigi matungni. Purni Luciaga kola wari sanari. Ibema inamo oigi yadabi hojikti aina tayayda phajana haibadagi masu machalgum khalamani. Adunidana aigi bestu sidi. Tayayda inama pusalona hayo. Akhoi alu chokada yamna chaningi hayo. Noi nama ahando phabra. Phai. As tayaydadi kaidagi noda adugi wakhaga lapna thamko. Midi mana magala abanina nungai jaramgani ko. Taning de ko ado thabak to kamai tawge. Adum nungai rida. Adubudi PhD exam chu handak to aido khalle. Aduna Manipur da dum leirage na khalle. Mamaga papaga moini tang laibuda nungai treba. Asengbra yam harawe. Congratulations. Haidok tabiga tawine. Natte aido phone tawraga haige na tawramini. Thoglao chagam ta kaujage. Nangna kaubidrasu ai adum laknida. Ado kawine. Aigi birthday nangna badi thoglao ko please. Hoi handakti ne songsoi soidana thogla adabani. Asengba yam harawe. Ado nang saudi saurakano ba. Ai walot pa nateba. Ai wa amadi haidoi lengo. Kai wano birthday yaudrasu hojik adum hayo. O aido nupa koire haige tawba. Yaraba. Atopa wari mayam ama leyeba kona haibirage. Kanano. Kaidagi. Surprise oina ai birthday numita khanghalage makhadi. Purnina Lucia. Wamata haige nang nupa amta koire roin khalaba. Gari wa hangno dude. Khummo ba. Hojikti khandrida. Kona khalakbradi khangdri. Pelabani he adubu answer ni kaina. Asing ba haibani. Hojik sukana roida. Oi roida ba mida adum khalido. Adugi wa toksida ita nuksibi. Hoi ado nangsu patharo aisu patharage. Good night. Good night. Asum na matam khara hojinki. Impal International Airport. Purnina Lucia bu ngairi. Lucia gi mamaga papagada Purnina hainaramabani. Ngasi moida adum pukhrage aduga birthday loibaga thilaklage na hairami. Lucia gi mamaga papagasu piklingaidagi luna tina jabi marup oibana thoina thingjaludre. Hoi adumak hairaami. Tanjaduda Jennifer su airport manungdagi thoglaami. Lucia su adum tungda mangdani. Jennifer na akhoi pabungna namdana mapande hek tamhandana agi yambungda unabaga amta phangdrebase. Marina amuk thogla asidi unaraga loiri kaino. Ngahanmuk agi birthday da kapu photo da adu yengaga khang ibema. Viral di phajan chatpani he. Yambungda ka o na haibane ba aina kakpidaba. Ibema nang nei ko ado no yambung lobala halu yadro. Kaidagi no he akhoi pabung khangadi siroidra. Nakanda chatlibi Rahul tabo lining oijaribi mahakti kairaba thamoido amuki hena kahenbiri. Jennifer Lucia da soidana magi trolley duna thingjali. Luciana ayo. Oh sorry sokra. Sokte yarani. Oh Purnina sida laire ibema. Haina fanchong silai. Kanaga lake. Akhoi da tombado aduga. Oh, lao adudi. Luciaga Purniga phone wari loina sanakhrabani. Chak sing toklaba matung Purnina bag ama pirai. Say nangini. Kaino sidia. Khangde hangdo yengo. Pelabani. Hairaga yengi. Yamna chamba burgundy machugi maxini. Mari macha amatang cheli. Yamna chamna phazai. Aduga bag amadudana jaragi su box ni. Gold machugi yamnadi machin tumdabi high heels ni yamna phajai. Wow, kana lereino. Nangira yam phajai hayengira. Kaino magine na ina piraga. Adu hayeng setkadabani ko. As aigira aidi nagi birthday da sena balai jare. Adu setloba hayengdi ko please. Hoi ado kaigi leirurino. Ado ngaiko nang lupa koire haidaine kanano kaidagino ba warim taliro obase. Hayeng ne ai birthday loiraga ne haubadagi loiba phawlirage.
Hauji khara liba yabasibo. Lucia dress to amuk bag singduda hapchillaga hairai. Kari kananaba lairurino khangde paisa tingnaba. Kaino aina leibana. Haige tawbaga machindo menseli tumina amuk soli. Soiramnida. Kaino nangna kaidawe haibano. Kaisinate tumasi. Hoi. Lucia di tumamde mamanabigi wispina ba haidana ngairi. Lucia tayaida haiduna cake macha amasu loina sinba loikrabani. Seven Sister Hotel hojik top ta leiribo hotel ni arrange fajana tawnari waiter mayamduna khwaidagi phajagadaba mawungda mayamdagi yam tongana decoration tawri. Stage ka mayam phamnabaduga maphamdu khara lamna hali. Haibadi stage ta leiriba midu light na ngalakri phawba phamliba miduna amata unade. Stage to yam chawna ningthina phajana decoration kayana yomnaga sai aduki matik phajai. Sige idea si rasna watanaba kari soikidage haina yengsili. Somda purni su lavender dress, white color gi heels yam chamna kejai. Chinbalda nude color gi lipstick, piktak tauba gold color gi watch. Luciana birthday ni hairaga amta gedri do kaigino. Nang keyo nangna phajara di yare. Kaino birthday na nangi oiraga. As loirabo aina hale loiba. Mana hana loishalaga. Lucia yam chamna adumke adubu madi brown color gi lipstick sangi. Mana setliba dress tu ne. Lucia gi khwang maya yauriba chapting ba masamduga. Round gold color gi sanaduga. Amuka hena lighting hapliba magi gold color gi piktak tauba wristwatch tuga. Lucia yengli makhai pen banaidri mangondagi mitpham kana su hongning laroi. Purnina wow ngaure haba aigi tase asu yam phajabra taning de chalase thengani hoi chalase akhoni da ngairamani mama ga pabung hoidi yauridra kaidagino thaba yam chenbane horen ko na thengna laktoi oramni pung kya phau tok doino ngasigi numit china loidri phau lao chalase. Purnina phone da paikhatlaga message ama thajele aikhoi lai. Purni Lucia yauraga tapna changakpa hawi. Purnina aigi birthday haudringaida nangi surprise ama pidoini. Se somda changoba. Kaino nangna ingoda tawri mayam siba ko ngaure haiba birthday na nangi oiraga. Se mit isalo haraga. Amuba machugi coat su tai tawri moi taramu violin mayamduna ayingba khonjalda tapna mengna khonglai. Aduga Purnina mamito amuk hangdoi. Luciana yam nungsi ama kholse yam su phaje ngawe he. Lao phamurashi lao sida. Mayamda loina laknari. Angauba machuna phajana design tawi. Magi design du mayam gi wari sapham oiri. Mamang ithang thangna Lucia ga Purniga na phami. Luciana Kaino nangi birthday ni haraga namanabi mayam se wish ba amta changakte. Aduga kaino pabungi mamagi mamanabi shu amta ude chawna sellaga amta yaudra. Haye lakni matam watli tawrini. Aduga kaigi ngantana laiba khoina timing se yadi yarabanida. Ahangina room ama sinai khoigi. As karino ai ko ngawi he. Sumaina ngangnaringaida yamna tapna mengna piano gi nushiraba makholda perfect ki isai do khonglai. Piano na tapna ingna khonglakliba do loidore haiba tanjaduda stage to yamna phajaraba maingal da thalai. Piano khongliba nupadu burgundy machugi blazer manungda angauba machugi men shirt aduga black color gi formal pen formal shoe. Nupa ma na ngauriba magi kuchudune mitna loktak tawraga paduna musukmuna sangtak tawriba misna aniduna hena phajahanbagum thoklare. Piano khongliba nupadu khongba loiraga
Makhutta yamna tagat tekpa red rose bouquet ama pairaga tapna stage dagi kumdarai. Light adusu nupadu dangda focus pi, nupadu khak uhalli. Lucia gi manak tamna lai. Purni su khangbanina maning halli, Lucia matomta ni phamhoriba. Nupadu red rose tu pairaga Lucia da tapna pirai. Will you be my girlfriend? Lucia ngakpaga kaiga haraubaga loina yauraga kai tawdoino khangdadana ahanbada kaimda khumakte. Khanghauda mitlu pirang su sentharakli. Amuka pirai, amuka su hairai. Will you be my girlfriend? Purnina changsilaaga khoningna thelli aduga hairo haina sign tawi. Luciana rose tu tapna lauraga haina tapna khumjarai. Tilamba mayamdo khupa khubawo huisen khongbawo loire amuk toiba. Lucia adumna tawbaduda ikairaduna khajaidune mamai mamittune ngaksang seli. Jojaina na tariba magi samlangduna magi maithongdo loina khumjilla ami. Adu ubada Rahulna Lucia gi manakta khara nakna changsilaklaga magi pocketagi rumaldu lokthoaga tapna Lucia gi mamaida tasiliba samlangdo konkhatlaga rumaldu na oina masamdo kisilli. Aduga hairai. Yare, ikaireno, yamna phajai. Kaigi kaplino. Aikhoigi romance hoba numichida. Tapna Lucia gi nakong mayada hairakpani. Laknariba mayamdo amuk phamnakhraga anidugi wari sanari. Laisabi amana yamna kalai aikhoisu sigumamta piyuba. Aikhoidadi tamlamdre. Amana amu viral chatkidaina. Nupi amaga se. Nupi du na ngawbane haibane. Magi birthday numita isai tawbadane chumna naminaba photo ne na haibane. Nupi du na pamboira male. Asigi Rahul se sakthina ka haibane. Nupi nuksibaga haijalo. Khangbagi netro ngasi nairi se. Somda Purnina. Sine surprise harido. Sinagi boyfriend Stelon. Luciana. Daistelon garo nanga nusinari se. Aya, songhaiga haidoktiye. Purnina amu sigi surprise kamain tadorige haidode. Stelona aikhoi sakaksna sinadi nangse khanjaba kuirabanida. Adum pamdaba sarga lotba. Aina nongmu huranba phaba. Luciana ngi thabal chomagi photo mayama mangonda laibane. Aduda magi wallpaper wo lock screen wo yam thambane. Mana lot kena kyam kui lot toino nong mai sai taram daida mado lok tawba kaur horaba jani aduda aina thengnabani dana adudagidi wathok laise nangna mapanda lairi kandagi text thanabado adudagi horaba jani khangbe yam kantromade adum thamoido omaga thamba yam haitra. Rahul Stelona haribadu momo nok na tari. Yare ko birthday gal sawarni birthday horase. Purnina Kem kaideda aigidi aigi tanuk sibina ahanba Rahul ga thengnabada ngasigi numitchini July 15. Si khangbagini aina Stelon da ngasi numitche sinbiyona mateng pangbiyona noini da hairido noyeni gi laman yam tonsili. Kaigi lamano aigi tanuk sibina chahi kya changna kana su yengda kana su khanganda Rahul bu lining oijabagi mahidi yalasidi. Sidagi hena harauba lekte. Linthoisna phatchangai aduga mayam khara thengre. Purnina nangdi dum tawni khanglabani. Aikhoi yambungna chatmina si yadrine noina namsu unaba thengani na chatkhriba. Adongai khoko ai washroom damda chatluge. Si hairaga chenthorakpada rasna changakpaga mapa chanaduna makok anido thengaine. Purnina Nangna setliba yamna phajariba dress Rahul na pirakpani. Aina ngarang haidoadi surprise to kaidoraba adugi haidoktaba. Adudi nangarang hayu yadra. Rahul na birthday horase. Mayamdu birthday su phajana tawraga loisinkhre. Purnigi mayum yauraduna dress songba loiraga mamai mami tathoi. Aduga animag phamungda hiptharai. Haukraba thajadaba wari kaya sanari. Luciana Aishu pen oramnidi khalleba aduga
ꯃꯥꯅ ꯃꯈꯨꯠ ꯄꯥꯏꯔꯒ ꯀꯦꯛ ꯏꯟꯕꯗꯣ ꯑꯩꯗꯣ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯌꯥꯔꯦ ꯏꯀꯥꯏꯔꯦ ꯍꯧꯖꯤꯛꯇꯗ ꯑꯗꯣ ꯅꯪ ꯈꯪꯉꯗꯤ ꯍꯥꯏꯔꯛꯎ ꯌꯥꯗ꯭ꯔꯕ ꯑꯣ ꯏꯕꯦꯝꯃꯅꯗꯤ ꯋꯥꯗꯣ ꯄꯪꯀꯛꯇ ꯀꯛꯑꯒ ꯑꯩꯅ ꯍꯥꯏꯕꯒꯤ ꯃꯇꯝ ꯄꯤꯕ꯭ꯔꯣꯕ ꯑꯗꯨꯗꯒꯤ ꯗꯥꯏꯁꯇꯦꯂꯣꯟ 이바ꯅꯤꯅ ꯁꯤꯟꯕꯅꯦ ꯔꯥꯍꯨꯜꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗꯨꯗꯤ ꯈꯪꯉꯕ ꯃꯥꯒꯤ ꯂꯣꯠꯄꯤ ꯍꯥꯏꯗꯣꯛꯇꯕꯤꯗꯣ ꯃꯃꯥꯟꯅꯕꯗꯐꯥꯎ ꯇꯧꯏ 이ꯕꯦꯝꯃ ꯁꯣꯝꯗ ꯔꯥꯍꯨꯜꯁꯨ ꯃꯥꯏ ꯃꯤꯠ ꯇꯥꯕ ꯂꯣꯏꯔꯒ ꯐꯃꯨꯡꯗ ꯇꯞꯅ ꯐꯝꯊꯔꯛꯏ ꯃꯥꯒꯤ ꯐꯣꯟꯗꯣ ꯄꯥꯏꯈꯠꯂꯤ ꯑꯗꯨꯒ ꯏꯟꯁꯇꯥꯗ ꯁ꯭ꯇꯣꯔꯤ ꯑꯃꯈꯛ ꯊꯝꯃꯤ ꯂꯨꯁꯤꯌꯥꯒꯤ ꯉꯁꯥꯏ ꯅꯝꯕ ꯐꯣꯇꯣꯗꯨꯅꯤ ꯀꯦꯞꯁꯟꯗꯅ ꯌꯥꯝꯕꯨꯡꯒꯤ ꯁꯅꯥ ꯏꯟꯁꯇꯥꯗ ꯂꯨꯁꯤꯌꯥ ꯈꯥꯏꯗꯦꯝꯗ ꯐꯣꯂꯣ ꯇꯧꯁꯤꯜꯂꯤ ꯑꯗꯨꯒ ꯊꯣꯏꯕꯤ ꯃꯆꯥ ꯊꯥꯔꯤꯕ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯏ ꯁꯣꯝꯗꯅ ꯂꯨꯁꯤꯌꯥ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯐꯣꯟꯗꯣ ꯔꯤꯡ ꯂꯥꯛꯏ ꯗꯥ ꯔꯥꯍꯨꯜ ꯑꯥꯔ.ꯀꯦ ꯁꯀꯥꯛꯁꯅꯥ ꯏꯟꯀꯃꯤꯡ ꯄꯨꯔꯅꯤꯅ ꯃꯤꯡꯗꯣ ꯑꯝꯇ ꯁꯦꯝꯇꯣꯛ ꯎꯔꯗꯤ ꯅꯪ ꯄꯥꯏꯔꯣꯗꯅ ꯋꯥꯔꯤ ꯉꯥꯛ ꯁꯥꯟꯅꯖꯔꯣ ꯑꯩꯁꯨ ꯁꯣꯝꯀꯥꯗ ꯑꯩꯈꯣꯏ ꯍꯦꯔꯣꯒ ꯁꯥꯟꯅꯔꯨꯒꯦ ꯑꯍꯥꯟꯕ ꯍꯧꯔꯛꯄꯁꯦ ꯋꯥꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯅꯨꯡꯉꯥꯏꯍꯧꯔꯣ ꯄꯥꯏꯍꯧꯔꯣꯀꯣ ꯍꯣꯏ ꯍꯦ ꯐꯣꯟꯗꯣ ꯄꯥꯏꯈꯠꯂꯦ ꯍꯜꯂꯣ ꯀꯩꯗꯧꯔꯤꯒꯦ ꯊꯣꯏꯕꯤ ꯃꯆꯥ ꯑꯦ ꯑꯩꯒꯤ ꯃꯤꯡꯗꯤ ꯑꯗꯨ ꯀꯧꯗꯦꯗ ꯌꯥꯝꯕꯨ ꯀꯩꯕ ꯍꯧꯖꯤꯛꯀꯤꯗꯣ ꯌꯥꯝꯕꯨꯡ ꯍꯥꯏꯕ ꯊꯃꯣꯏꯒꯁꯦ ꯂꯥꯛꯊꯈ꯭ꯔꯦ ꯑꯁ ꯌꯥꯝꯕꯨꯡꯁꯦ ꯔꯣꯃꯥꯟꯁ ꯀꯌꯥꯝ ꯍꯩꯔꯝꯃꯤ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯍꯩꯅꯤꯒ ꯊꯥꯖꯔꯨꯗ꯭ꯔꯦꯉꯣ ꯑꯩꯁꯨ ꯊꯃꯣꯏ ꯄꯥꯜꯂꯦ ꯄꯥꯈꯪꯅꯤ ꯀꯔꯤꯅꯣ ꯊꯃꯣꯏ ꯌꯥꯎꯗꯕꯅꯤ ꯈꯟꯕꯤꯅꯨꯗ ꯅꯍꯥꯟꯈꯩꯗꯤ ꯁꯛ ꯌꯥꯝ ꯀꯥꯛꯏꯗꯨꯗꯤ ꯌꯥꯔꯦ ꯊꯥꯏꯅꯒꯤ ꯋꯥ ꯍꯧꯗꯣꯛꯅꯔꯣꯏꯁꯦ ꯊꯣꯏꯕꯤ ꯃꯆꯥ ꯌꯥꯝꯕꯨꯡꯒꯤ ꯊꯣꯏꯕꯤ ꯃꯆꯥ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯌꯥꯝꯕꯨꯡꯅ ꯊꯣꯏꯕꯤ ꯃꯆꯥ ꯀꯧꯔꯛꯄꯁꯦ ꯑꯩꯗꯤ ꯌꯥꯝꯕꯨꯡ ꯉꯁꯤꯗꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯐꯥꯎꯕ ꯐꯥꯎꯗ꯭ꯔꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯁꯤꯗ ꯌꯥꯝꯕꯨꯡꯒ ꯑꯍꯥꯟꯕ ꯎꯅꯕ ꯐꯪꯕ ꯅꯨꯃꯤꯠꯇꯨꯅꯤ 15 ꯖꯨꯂꯥꯏ ꯑꯗꯣ ꯌꯥꯝꯕꯨꯡꯗ ꯃꯤꯡ ꯑꯃꯈꯛꯇꯪꯗꯤ ꯊꯣꯟꯖꯒꯦ ꯌꯥꯒꯗ꯭ꯔꯥ ꯌꯥꯝꯕꯨꯡ ꯑꯦ ꯑꯩꯒꯤ ꯊꯣꯏꯕꯤ ꯃꯆꯥꯅ ꯀꯧꯕꯕꯨ ꯀꯩꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ ꯊꯣꯟꯖꯧꯋꯣ ꯑꯃꯈꯛꯇ ꯅꯠꯇꯦ ꯌꯥꯝ ꯊꯣꯟꯖꯧ ꯑꯩꯗꯤ ꯌꯥꯝꯕꯨꯡꯕꯨ ꯑꯩꯒꯤ ꯂꯝꯍꯦꯟꯕ ꯀ꯭ꯔꯁꯅꯦ ꯍꯥꯏꯒꯦ ꯀꯣ ꯑꯃꯨꯛꯀꯁꯨ ꯑꯩꯒꯤ ꯌꯥꯝꯕꯨꯡꯁꯦ ꯑꯩꯒꯤ ꯂꯝꯍꯦꯟꯕ ꯀ꯭ꯔꯁꯅꯦ ꯑꯦ ꯑꯩꯒꯤ ꯊꯣꯏꯕꯤ ꯃꯆꯥꯁꯦ ꯅꯍꯥꯟꯈꯩ ꯃꯄꯨꯅ ꯂꯩꯈꯣꯡ ꯁꯣꯝꯕꯤꯗꯕꯁꯦ ꯑꯩꯒꯤ ꯏꯔꯥꯟ ꯑꯣꯏꯔ ꯃꯥꯅꯦꯅꯦ ꯑꯗꯨꯗꯤ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯑꯁꯨꯛ ꯄꯥꯝꯃꯨꯖꯕꯁꯦ ꯌꯥꯝꯕꯨꯡꯁꯨ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯃꯨꯖꯕ ꯈ꯭ꯋꯥꯏꯗꯒꯤ ꯀꯜꯂꯛꯆꯕꯅꯤ ꯌꯥꯝꯕꯨꯡ ꯄꯨꯟꯁꯤꯁꯤꯅ ꯂꯩꯔꯤ ꯃꯈꯩ ꯌꯥꯝꯕꯨꯡꯒꯤ ꯑꯗꯨꯝ ꯑꯣꯏꯕ ꯐꯪꯍꯟꯕꯤꯌꯨꯀꯣ ꯑꯩꯈꯣꯏ ꯊꯣꯏꯕꯤ ꯃꯆꯥꯁꯦ ꯌꯥꯝ ꯍꯩꯔꯦꯗ ꯑꯗꯣ ꯑꯩꯗꯤ ꯄꯨꯟꯁꯤꯒꯤꯗꯤ ꯇꯜꯂꯦ ꯃꯊꯪ ꯃꯄꯣꯛ ꯍꯥꯏꯕꯗꯨꯃ ꯂꯩꯔꯝꯃꯕ ꯃꯄꯣꯛ ꯀꯌꯥ ꯂꯩꯔꯝꯂꯕꯁꯨ ꯑꯩꯒꯤ ꯊꯣꯏꯕꯤ ꯃꯆꯥ ꯑꯗꯨꯝ ꯑꯣꯏꯗꯣꯏꯅꯤ ꯄꯨꯟꯁꯤꯒꯤ ꯊꯣꯏꯕꯤ ꯃꯆꯥ ꯁꯝꯕꯜ ꯈꯥꯕꯤꯗ꯭ꯔꯕ ꯂꯩꯀꯣꯜꯗ ꯑꯩꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯁꯥ ꯇꯝꯕ ꯉꯝꯒꯅꯤ ꯁꯝꯕꯜ ꯑꯣꯏꯕ ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯗ꯭ꯔꯕꯗꯤ ꯄꯥꯏꯔꯛꯄ ꯇꯥꯕꯅꯤ ꯂꯝꯍꯦꯟꯕ ꯈꯣꯏꯃꯨ ꯀꯌꯥ ꯁꯝꯕꯜ ꯑꯣꯏꯕ ꯃꯥꯅ ꯂꯩꯔꯥꯡ ꯃꯥꯒꯤ ꯃꯐꯝꯗ ꯆꯤꯡꯖꯥꯎꯒꯨꯝ ꯂꯦꯞꯄꯤꯔꯕꯗꯤ ꯂꯩꯔꯥꯡ ꯃꯥꯁꯨ ꯑꯀꯤ ꯑꯈꯪ ꯂꯩꯇꯅ ꯃꯅꯤꯡ ꯇꯝꯅ ꯂꯩꯁꯥ ꯇꯝꯒꯅꯤ ꯁꯝꯕꯜꯗꯨꯒꯤ ꯃꯔꯨꯝ ꯊꯨꯞꯅ ꯏꯅꯤꯡ ꯏꯈꯥ ꯇꯝꯅ ꯍꯥꯏꯅ ꯍꯨꯝꯅ ꯁꯠꯆꯒꯦ ꯅꯅꯥꯛꯇ ꯌꯥꯝꯕꯨꯡ